Kanglon kaina purakpa kwa maru kaya Assam Rifles na Shankalok tagi Phare haide. Assam Rifles tagi phangba paw amagi matung inna akaknaba paw ama phangbadagi Shankalok area da thiba humbagi thabak chathabada kwa maru puba truck ani thengnake. Maduda mari leinaba che chang sing puthoraknaba khanganbada puthorakpa ngamdabadagi truck ani ado phagathibane. Truck ani aduda ton taranithoi rongi kwa maru bag chama yankhai yauramba thengnake. Polam sing adu Lupa Crore amaga 10 mari rongi Mamal Oigani haide. Farba polam sing adu Kamjong District ki Forest Bit Officer da sinakre haina so power sina makatare. Atoba thaudog amada ngarang Kamjong District ta Kanglon kaina kwa maru amasung tik kaya puduna lakle haiba akaknaba paw ama fangbadagi Kampat Center amasung Kampat Khunauda thiba humbagi thabak chathabada valid oiba che chang yaudana purakpa kwa maru amasung tik u kaya Assam Rifles na fagat pangamle haide. Power sina hai operation aduda Assam Rifles na kwa maru bag chatruka mari fumari galoina na tik timber kaya fagat pangamke. Polam sing adu Lupa Crore taret ka 10 sinonipan rongi Mamal Oigani haide. Farba polam sing adu sumakha taba logi thabak sing paikhanaba Kamjong District ki Forest Bit Officer da sinakre haina so power sina makatare.